Good morning. Ngasigi video happen yung minarase ko. Ngasigi card ki message adagi timings aduga akoy na tawba yaba kitang amaga ay tare ko hadi ngasi irai nimitsida ko irai gi fasting thamba ina mamangda hai na ko relationship ta kai da problem yam leraga di ko aina mamangda aina share tawgibado hadi irai tara taru khatang hadi vrata gumba tawbiba hai tare ko hadi si se khoi irai se amu magi keno se ko aina haina ko hadi numit khudingi hadi planet mamna rule tawbonina hadi Venus na rule tawne Venus is strong oiraga di ngasai gi relationship ta problem leibado adu phanabagi damakta ni ko adu hadi strong Venus strong oiba habase ngasai gi relationship khatang du da phagat panatana aingonda paisa gi blockages kumba lerambaga su ko adumba mayam do loina mak phaba oigani ko adu dana irai fasting su phai ko irai fasting ayukta tawraga nungdang da chaba numit chopa ma tawgada bodi nataba ko usidagi ahamada card ki message se yengminarase ko kai lake habado aduga pochai lepa khotpa leina ko pochai lepa se irai numit pot lepa se phai ko masak thokpa pot lepa gumba se irai numit se da lopi bai tar ko mi kharagi irai numit se afaba su dum oi ado hadi magi lucky days kumba tatraga su adum pochai ama hadi imung manungda aina kaino man lei ke haraga diko irai numit ta tobi be ai ko ahamba gi se ko Eight of Pentacles and lai ko hadi ngasi se aingonda kaino ma lakpo oina oibado lakpa se ko lakpa se afaba rom do oina lakani ko thaba ingkhangi oiro natraga sel tum oiro mi gi mateng oiro ko hadi aingonda mi sina pirakpagi type tam do istama ko tingthoga pirakpagi symbol ama do sai taro khut ting thoraga nongonda pibirakpado adumaina ko hadi aingonda afaba lakpo oigani ko ngasi gi numit se number 2 ko number 2 se imung manung yamna shanti oina leigani family joint family ga oiraga di yam nushina leibo oina tawe ko duga ahum subagisna kaino layo ki gano ko haidi pangan thona layo thaba ama tawba matam da ko haidi phudo nangi nangonda leiriba hai thona hai tare ko strength sida ho strength lai ko sida haidi nangi strength nangi courage ko haidi adu do haidi season abi ba hai tare ko fazana haidi mi ki daba aina chumme haraga di tawbi ba aina pame ba pot to hai tare ko aduna thabak tawba matam da ki gano thona leina thabak tawbiyo ko do timing ko timing sina kamaina no hai kansida ayuk ki pung 5 ga minute 30 dena pung 8 ga minute 30 pan phau hai ko 5 ga minute 30 dagina 8 ga minute 30 pan phawum leire 10 ga minute 58 dagina 12 ga minute 13 phawum leire aduga 3 ga minute 3 daina 3 ga minute 13 phawum leire ko aduga nungdang wairam di pak leitre matam se ko ado amuk nungdang ina pung 3 ga minute 9 daina 8 ga minute 13 phawum leire aduga athengbagina pung 13 dagina nongalamdagi pung 3 ga minute 55 phawum ma leire ko timing afaba sina adunga si irai ko irai numit se kaino akhoi sky blue machu gumba set bi bai ko phiron set pa matam da chathok ko leiraga di blue machu se set pa kai ba kem le blue da khra wow boina set pi ko adi thabak important oi ba leiye kho lena haraga di ko aduga aina habdo haziki fasting hadi hana tawgiba mi ngai ki di asinbadi chagano hai ko hadi fasting ado hadi hana tawbuna tawbo oire tawdaba leraga so ko adum tawbi be ko hadi aingonda relationship ki yam problem leire harase ba hadi ai mu manungda hadi adunang ai sa habdo hadi Venus to weak oidana tawine ba Venus to strong ohengi haraga di akoina irai numit se hadi fasting tawbiraga hadi life azana khoiram biraga di Venus strong hadi loina adum punsi jupa hen do nate ko ngamaga di only tara taru khatang heloba tara taru hen basida kai gumba akoina marak thakjang sengakta ba yauraga di adudadi life khoiram bagi part to madi topiro ko aduga continue tawbadi kaishu kaide ko life khoiram badudi yauroi aduga hadi ngasi adu irai khudingi keno hajang sengoi haibadi yadena hadi marakta kai gumba if in case adumaina taba yauraga so hadi only fasting khatang tawbiyo like machine dudang count tawrase ba tara to suna bagi damak to adumaina gumba tawbiba yai ko ado sida leire ngasi gi video se ko makha taba mo ko ne minarase thank you